आकाशवाणी इम्फाल ngangom kiran pau pajari Manipur hauzik COVID-19 naba mi amat leitre ngasi goina Imphal West jila dagi mi aniga sample test tawada animak negative oiki Rajya Haksal Bibak ke serol amada hai sahi asig June amadagi nauna rajya sida sandokpa horkiba COVID-19 gilai chitta punna mioi sohum humputaruk positive oikiba du loinamak naba fagalakre handa gilai chida sida mioi amat sekibagi paulaite Rajya sida mahuk langpuk amasung mahuk sana tholakpa khudong thiba thodok singni ngaktoknaba Manipur Fire Service ta matang chunaraba khulai amadi gari 19 ngasi khusinakre Manipur Fire Service na sinduna ngasi mahuk langpuk thorakpa matamda sinagadaba gari amasung khulai sing lamthabagi thormama Imphal da leiba Directorate of Fire Services ki headquarters ta pangthokki Thormada mi kanbagi polam sing yawba fire tender Miss Technology yawba mini water tender lainung hutpagi khudong chaba yawba mini water tender singadu Rajya ke Home Commissioner N Ashok Kumar amadi Manipur Fire Services Department ki Director L Nabachandrana lamthaki Komjali sing masani pan marputara mathoida Manipur amasung British ki marakta sona kebalan phamda laikhidraba Manipur ga thawai pai pu singi maphamda tarpan katpagi thoram ngasi Thobal jila ki Khongjom da leiba Khongjom turel da pangthokre Khongjom War Memorial Trust na sinduna pangthokki ba thoram da hana gi mantri Moirangthem Hemantana lusingduna miyamna Khongjom turel da hi laikatuna ipai pu singadu gi maphamda ikai khumnaba utki Federation of Civil Society Organization Fox Manipur na sungasi Khongjom Turelda athawu ipai pu singi mafamda langban chara tamduna langban haisoi tambagi thorum pangthokre Akam patta leiba Ideal Girls College da hangdokliba relief camp ta changjapam loriba More Chorasanpur amasung Kangpopirom da gilanjin narakiba mioisina ngasi PUCL gi report mai thaduna yaningdaba phongdokre Khongjang adu saruk yakiba singna PUCL gi report yaning de aranba report fongliba PUCL gi mathakta kan bathawak lahut kadabani haibana singba wafam kaya phongdokna ki Indian Armed Forces na Pakistan gi mayokta Operation Sindur mai pa na sathaki bagi matangda Assam Rifles na sinba miyam na khangan bagi thorma mangasi maitram da leiba Unako School da pangthokre thorma da kuntram do shiba Assam Rifles ki commandant Colonel Radhakrishna amasung school asigi head mistress Sarju Bala Sarukyaki School asigi mahiroi sing oza sing amadi staff sing Sarukyaki ba thorma da wangang ki basingna Bharat lanmi gi tawung am sakti sing thaki Nungba Kendra ki MLA Dinganglung Gangmai ngasi None Jila ki Longmai Bazar da sengwat sagali mafam sing chatuna yangsin kre mafam adu da thabak suriba thikadar sing da apiba matam gi manung da ningthina magul leiba mong da sengwat sagali ba sing adu loisina na pautak su piki Pradhan Mantri Narendra Modi na ising isauna swalaba Punjab ta hayeng chatuna mafam adu gi hojuk oriba phibam hak thengna na yangsin gadori Sri Modi na mafam adu dai chawgi phibam hanne yangsin bagi mifam masu pangthokani Mahangi khongchit manungda ising isaw ki awaba taraba singidamak relief package oina lupa koti lising kun pibinaba Punjab Sarkar na hanadagi hauna Pradhan Mantri da taksinduna lakpani Maragasida Railways ke Rajya Mantri Ravanit Singh Bittu na hai Punjab Sarkar na isaw ga mari lenana mang takibag singidamak kheti poron pinanaba thijinbagi thabak haukre amaromda kendra gi mhit kangbu amanasu hojuk wari bisaw gi phibamasi yangsilli Punjab ki Chief Secretary na isaw asik mari lenana mang takiba singya ko record hek pikhalakpaga kendra na tengbang sel pinanaba siam saduna lai hainasu mantri na phongdokki Kendra ki Commerce and Industry Mantri Piyush Goyal na hairi lebak asigi oiba pothok singda ahenba mityang changduna hena puthokpa ngamna na bohanagadabani Masina Bharat pu sakhulakpadu mateng pangbata natana lebak asigi sanmitlon fagat hanbadasu chauna kanaba pigani New Delhi ding asi pangtokpa yangkai taruk suba EEPC India National Award ki thorom da wangang bada Sri Goyal na hai malengo ina singnaba kya lakpagi sang hengalaglabasu Bharat ki apunba jati ga sakta madu ngaktuna dumak leiri Pradhan Mantri na ningtam numit palanda iram nangli pothok singda henam yang changna nawa phongdokki badu ning singda duna Sri Goyal na hai lebak asigi mi billion ama makhai na lalol itik tawbada Bharat sajaba pothok singda akhanba mi yang changadabani Khathangma Kashmir ki Kulgam jila da laiba Godar umang da sathakiba Security Force ki operation da terrorist ama sire lanmi ki Junior Commission Officer ama shoklei paulo jare